Masada mahusana khudol tamlamba lamkoiba singi pukning chingsiningai oiba mafam kaya miyamna ka hena khangdana leiri amade lamdam masida fangliba atangba makhal ki sa uche kaya leiriba si miyamda khanghanba tangai fade haina Lok Sabha ki MP Dr. R.K. Ranjanna haikre ngasi classic grand pangthokhiba Nest Advertising and Marketing Private Limited ki makhada kumja lisingani kunmathoi gi oina Spectacular Manipur amadi Wing Beauties of Manipur haina mingthonba calendar ani Lok Sabha ki MP Dr. R.K. Ranjanna haunabi matung inna phongkhre Manipur Home Guards ki yang kaitere suba Rising Day thoram pangthokre ngasi Manipur Home Guard Employees Welfare Association sinduna Major Kulda leiba Manipur Press Club ta pangthokhiba Rising Day thoram maduga mari leinana amzu ki khuthangda paumi singda pinabagidamak medical kits sing yanthokhi Yumgi naha singna afhava singthanigai oiba thabak tawrakpa matamda pukning thogatpagi hainabi thamduna tunglam chata haurakliba naha singda afhava sajali chat tambirasi haina langthabal AC ki MLA Karam Shyamna phongdokrai All Kwakta Coordinating Committee ki oiba mifam ama ngasi pangthoktuna hayeng ayuk pung 5 dagi tha asigi 8 gi ayuk pung 5 fawba National Highway number 2 Tidim Road paringda pung 9 gi total shutdown tawragani haina lauthokrai Infalis ki manung chana leiba kongba khetri lekai dagi Maria Chanu Pangambam Femina Miss India Manipur lisingani kun khalaklei hairiba contest da state winner kuntra mathoi ki manung da finalist tara mangana final round gidamak mathang chahi lisingani kun mathoi da Mumbai da pangthok nabagi damak khalakpani COVID-19 positive oiba yarakpadagi District Administration Bisnupurna Containment Zone lauktokraba Isok Gram Panchayat Ward number 3 Isok Maning Chingya da leiba nomagi suraga chazaba imung ahumda BJP Manipur State Council ki Executive Member Retired IPS TX Basanta ka khusamnaduna ngasi Isok Gram Panchayat na chana thaknaba polam sing tengbangkhre Manipur Pradesh Congress Committee MPCC ki President Moirangthem Okendrona Luchingduna Party asigi luchingba ma oirambata natana Manipur lenga ki Cabinet Minister su oiramba Laistram Nandakumar na lekhidabada awaba phongdokpa mifam ama Party Office sa ngasi pangthokre Assam Rifles ki kangbuna Myanmar dagi naron da puthorakpa mayai ka nisa ki polam sing fagat paleptri ngarang su nisa oina sisinaba hidak yawpa polam kaya ga loinana foreign made motorcycle mari fagat pangamkhre fagalabat nisa oina sisinaba hidak sing ado lupa lakh nipan lising tara mapan gi mamal oigani fagalaba gari yawna polam sing ado more da leiba custom officer kusuna khre hairi KCP MJC ki cadre ani Bihar gi Chanakya Chowk Jogbanindagi Loop adugi Self Finance Secretary Longsam Arun Allies Naubi Allies Ing Bamaite Chahi Kuntranithoi amadi Self Assistant Finance Secretary Naurem Dilip Allies Wangam Bamaite Chahi Kuntramathoi kawi makhoi ani tha asigi anida bom gi machak singa konana fakhibani hairi Wangkai Assembly Constituency ki manungda leiba Minithong Hapta Union ki get ngasi Arun Enterprises ki proprietor Arun Kumar Thangzamna sangaduna miyamda kusinakrai United Youth Development Association na Kairao Litan Makhong polling number 6/21 dagi hauraga 6/24 fawbagi lambi singda street lamp thanba hokrai khongthang asi social worker Alhas MD Nasiruddin Khan Allies Boboyi liching makhada Maike Yadonggi naha singaloinana chatharakhibani hairi Laibak thiba thodo amada ngarang numidang pung 10 rom tawa matamda National Highway number 37 Imphal Dimapur lambi paringda thokhiba lambi gi khudong thiba thodokta tatana takpada miyoi ama leikhidre Students Welfare Committee Faiza Laitongi ahumlak shuba oina puthokpa calendar lisingani kunmathoi ngasi committee asigi community hall da committee asigi president Thonga Brozena haunabi matung ina phongkhre Chahi kayagi mamangdagi chatok sasinda khudong chadraba khurai ahungai leikai Janims Road Khangembam Kolup Ward number 23 ki lambi Arun Enterprises ki proprietor Thangzam Arun Kumar ki mityeng makhada leikai asigi ahal laman yauraga semba hokrai Cradle for Disabled Union Imphal East na senduna World Disabled Day ki thoram ngasi Yaripok Tulihal awang leikai da ngasi pangthokrai
Mamang thagi kun mapanda lekhidraba Manipur Police ki Inspector Lisam Premchand Singh na lekhidabada Sub Inspector of Manipur Police 1996 batch na awaba phongdu pagaloina na lekhidrabagi imong manungda ngasi batch asina lupa lakh ama lising kun mateng pangkre. Takiel Kolom Lekai da leiba Takiel Ima Sindam Sanglen Community Hall ngasi Imphal West Zilla Parishad ki Upadhyakshya NG Bimolana sangaduna miyamda khusina khrei. Manipur Police Constable Mel Lisingani Tarahumdoi batch ki approved waiting list leibiba candidate singki process tha asigi tara manga fawbada loishindrabadi khongjang sangsilagani haina approved waiting list candidate of Manipur Police Constable Mel Lisingani Tarahumdoi batch na lengakta khangalakli. Khorirol aiba aibi singi pausan fam haina mingthonba aiba aibi singi loop ama ngasi All Assembly Road leiba Manipur Hindi Parishad Hall da phongkhrei. Bharat na ningkha tamba fangkhiba chahi humdra manga mapung fakhraba matung Prime Minister Narendra Modi na thasi tarada Parliament Building nauna sanaba urip uyung tamgadawri. Bharat lengak na COVID-19 lanthengna na ba thaurang kaya lokhalabasu leiba asigi konung oiba New Delhi da laichada sana nabagi chang wangkhalakli. Haukiba pung kunmari da Delhi da mioi lising ahum ga chamri ga taramapan nauna COVID-19 positive oiba thengna khibaga loina na positive oiba mi gi masing lakh manga lising marifu mapan yokre.